ꯊꯥꯗꯣꯏꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯔꯒ ꯋꯥꯡꯂꯦꯟꯗ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯔꯛꯄꯗ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯇꯣ ꯑꯄꯥꯅ ꯆꯤꯡꯈꯥꯗ ꯀꯨꯝꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕ ꯏꯆꯦꯒꯤ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯂꯝꯂꯣꯏ꯫ ꯑꯄꯥꯅ ꯏꯆꯦꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯑꯗꯨꯝ ꯇꯠꯇꯅ ꯁꯣꯟꯈꯤꯕꯁꯦ ꯏꯆꯥ ꯁꯤꯔꯝꯒꯅꯤꯗ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯄꯥꯅ ꯑꯗꯨꯝ ꯁꯣꯟꯕꯤꯈꯤꯕꯅꯤ꯫ ꯁꯤꯖꯔꯁꯅꯨ ꯍꯥꯏꯗꯅ ꯍꯨꯟꯗꯣꯛꯂꯝꯕꯖꯥꯠꯅꯤ ꯏꯆꯦꯁꯤ꯫ ꯑꯗꯨꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯄꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯆꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯁꯤꯗ ꯑꯣꯏꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯏꯆꯦꯒꯤ ꯁꯛꯇꯝꯁꯦ ꯁꯤ ꯎꯔꯒ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯗꯨꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯄꯥꯅꯁꯨ ꯌꯥꯝ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯤꯗ ꯁꯨꯝ ꯊꯝꯕ ꯇꯥꯔꯦ꯫ ꯋꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯂꯒ ꯊꯥꯗꯣꯏꯒꯤ ꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ, ꯊꯦꯡꯛ ꯌꯨ ꯃꯤꯁ, ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ꯫ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄꯒꯤ, ꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯒꯤ, ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯛ ꯌꯨ꯫ ꯊꯥꯗꯣꯏꯗꯨ ꯆꯤꯡ ꯂꯥꯎꯏ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤ ꯈꯣꯡꯖꯦꯜꯗꯨ ꯃꯤꯀꯨꯞꯁꯤꯗ ꯈꯪꯌꯥꯡ ꯌꯥꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯋꯥꯡꯂꯦꯟꯅ ꯄꯥꯏꯁꯤꯜꯂꯤꯕ ꯈꯨꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯋꯥꯡꯂꯦꯟꯁꯨ ꯈꯨꯠꯇꯨ ꯐꯠ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯔꯤ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯂꯤꯕ ꯃꯁꯥꯏ ꯈꯔꯗꯨ ꯅꯥꯀꯣꯡꯗ ꯐꯠ ꯌꯦꯞꯁꯤꯟꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯉꯥꯡ ꯇꯉꯥꯡꯅ ꯏꯀꯥꯏꯔꯕꯁꯨ ꯇꯧꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯁꯤꯔꯥ? ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯏꯁꯥꯁꯦ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯏ꯫ ꯍꯣꯏ ꯊꯣꯛꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯍꯥꯡꯕ ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯅ ꯆꯠꯅ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯗ ꯇꯥꯇꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯣ ꯗꯣꯛꯇꯔ, ꯍꯪꯆꯤꯠꯁꯦ ꯇꯝꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯦꯔꯦꯖ ꯁꯦꯔꯦꯃꯣꯅꯤ ꯌꯥꯎꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯣ ꯗꯣꯛꯇꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯗꯤ ꯇꯝꯗꯁꯨ ꯇꯣꯏꯅ ꯆꯠꯇꯕꯅꯤꯅ ꯐꯖꯅ ꯈꯪꯕꯁꯨ ꯑꯣꯏꯗꯕ꯫ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯤꯕꯣ ꯃꯤꯁꯁꯦ? ꯌꯥꯎꯔꯛꯇ꯭ꯔꯤ, ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯅꯀꯣ꯫ ꯑꯩꯁꯨ ꯍꯪꯆꯤꯠꯁꯦ ꯌꯨꯝꯗ ꯀꯨꯝꯃꯨꯒꯦ ꯈꯟꯕꯅꯤ꯫ ꯐꯔꯦꯅꯦ, ꯃꯤꯁꯀꯤꯗꯨꯁꯨ ꯆꯠꯂꯨꯔꯁꯤ, ꯌꯥꯔꯗꯤ ꯁꯅꯥꯁꯨ ꯄꯨꯈꯤꯁꯤ꯫ ꯋꯥꯡꯂꯦꯟꯅ ꯑꯗꯨꯝ ꯐꯠ ꯌꯥꯊꯣꯔꯛꯄꯁꯤꯗꯗꯤ ꯊꯥꯗꯣꯏꯗꯨ ꯍꯔꯥꯎꯈ꯭ꯔꯦ꯫ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯄꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕꯒꯤ꯫ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯂꯅꯤ꯫ ꯑꯗꯨ ꯁꯦꯠꯄꯗꯣ ꯑꯩꯉꯣꯟꯗ ꯄꯛꯆꯔꯣꯏꯗ꯭ꯔꯥ ꯗꯣꯛꯇꯔ? ꯋꯥꯡꯂꯦꯟ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ, ꯄꯛꯆꯅꯤꯗ, ꯀꯩꯒꯤ ꯄꯛꯆꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯑꯩꯗꯣ ꯃꯂꯦꯝ ꯃꯩꯁꯥ ꯅꯝꯕꯗ ꯄꯛꯆꯔꯣꯏꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯆꯟꯗꯣꯟ ꯊꯤꯟꯕꯅ ꯄꯛꯆꯒꯗ꯭ꯔꯥ? ꯊꯥꯗꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ ꯗꯣꯡꯗꯣꯡ ꯉꯥꯡꯕꯁꯤꯗꯅꯤ ꯋꯥꯡꯂꯦꯟꯅꯁꯨ ꯃꯁꯜꯗ ꯃꯁꯟꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯁꯤ꯫ ꯃꯐꯝꯁꯤ ꯂꯩꯕꯗ ꯊꯥꯗꯣꯏꯒꯤ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯤꯁꯨ ꯃꯥꯒꯤ ꯅꯣꯡꯕꯨꯒꯤ ꯃꯊꯧ ꯑꯃꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯣꯛꯃꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯋꯥꯡꯂꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯡꯗꯨ ꯈꯔ ꯍꯦꯛ ꯊꯥꯡꯕꯒ ꯅꯨꯄꯥꯁꯤꯅ ꯈꯨꯠꯇꯨ ꯇꯥꯞ ꯑꯃꯨꯛ ꯐꯔꯛꯏ꯫ ꯉꯥꯏꯈꯣꯁꯦ꯫ ꯊꯥꯗꯣꯏ ꯏꯈꯪ ꯈꯪꯅ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ꯫ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯋꯥꯡꯂꯦꯟꯗ ꯌꯦꯡꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯨꯖꯤꯟꯅꯗꯨꯅ ꯃꯉꯛꯀ ꯄꯩꯔꯞ ꯇꯧꯗꯨꯅ ꯌꯦꯡꯏ꯫ ꯍꯟꯗꯛꯇꯤ ꯊꯥꯗꯣꯏꯁꯨ ꯏꯀꯥꯏꯔꯛꯂꯗꯨꯅ ꯃꯃꯥꯏꯗꯨ ꯁꯨꯝ ꯅꯣꯟꯊꯈꯤ ꯑꯥ ꯌꯧꯈꯤꯗꯧꯔꯦ꯫ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯅꯃꯥꯏꯗꯣ ꯑꯝꯇ ꯆꯨꯝꯅ ꯂꯩꯌꯨꯁꯦ, ꯀꯩꯅꯣꯝ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯆꯟꯗꯣꯟ ꯊꯤꯟꯕ ꯐꯖꯒꯗ꯭ꯔꯥꯅ? ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄ ꯉꯝꯗꯅ, ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗ ꯗꯣꯛꯇꯔꯒꯤ ꯈꯨꯌꯦꯡꯗꯣ, ꯑꯩ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯇꯧꯏ꯫ ꯑꯩꯅ ꯐꯖꯒꯗꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ, ꯌꯥꯔꯅꯤ꯫ ꯋꯥꯡꯂꯦꯟꯗꯣ ꯍꯟꯗꯛꯇꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯤꯕ, ꯊꯣꯏꯅ ꯌꯦꯡꯒꯦꯁꯨ ꯌꯥꯗꯦꯅꯦ꯫ ꯌꯥꯗ꯭ꯔꯦ, ꯌꯦꯡꯕꯤꯔꯅꯨ꯫ ꯑꯃꯔꯣꯝꯗ ꯂꯤꯌꯥꯁꯨ ꯁꯦꯃꯤꯁꯇꯔ ꯑꯔꯣꯏꯕꯒꯤ ꯑꯦꯛꯖꯥꯝ ꯄꯤꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯟꯅ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯅꯤ꯫ ꯍꯥꯟꯅ ꯄꯪꯂꯪꯊꯣꯛꯅ ꯂꯩꯕꯗꯨ ꯂꯩꯇ꯭ꯔꯤ, ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯋꯤꯟꯁꯟꯒ ꯍꯦꯛ ꯂꯣꯏꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯀꯔꯤꯌꯔꯒꯤꯗꯃꯛ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯍꯧꯔꯛꯂꯕꯅꯤ꯫
ꯋꯤꯟꯁꯟꯒꯤ ꯀꯣꯂꯦꯖꯇꯣ ꯃꯔꯛꯇ ꯗ꯭ꯔꯣꯞ ꯑꯗꯨꯝ ꯇꯧꯊꯣꯛꯂꯒ ꯃꯨꯝꯕꯥꯏꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯪꯕ ꯃꯇꯝꯗ ꯂꯤꯌꯥꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯂꯤꯌꯥꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯋꯤꯟꯁꯟꯕꯨ ꯅꯨꯡꯁꯤꯔꯕꯅꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯂꯤꯌꯥ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ, ꯃꯔꯝ ꯈꯪꯗꯅ ꯄꯪꯋꯥꯗ ꯋꯥꯕꯁꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩꯗ ꯃꯁꯥꯗꯣ ꯁꯨꯝ ꯆꯣꯛꯊꯕ ꯍꯦꯟꯖꯤꯜꯂꯛꯇꯅ ꯀ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯔꯝꯗꯕꯤ ꯃꯁꯥꯗꯣ ꯏꯃꯪ ꯃꯪꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯟꯖꯂꯤꯁꯨ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯊꯟꯇ ꯇꯥꯔꯤ꯫ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯀꯣꯛꯇꯨꯗꯤ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯄꯥꯛꯄꯁꯨ ꯃꯥꯒꯤ ꯑꯦꯛꯇꯤꯚꯥꯗ ꯊꯧꯔꯒ ꯀꯣꯂꯦꯖꯇꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯂꯤꯌꯥꯅ ꯒꯦꯠ ꯃꯃꯥꯡꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯧꯔꯛꯏ꯫ ꯂꯤꯌꯥ, ꯑꯟꯖꯂꯤꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯇ꯭ꯔꯤ꯫ ꯗꯗꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯣ? ꯉꯔꯥꯡꯗꯒꯤ ꯃꯀꯣꯛ ꯀꯟꯅ ꯆꯥꯛꯂꯤꯕꯅꯤ ꯃꯥꯗꯣ꯫ ꯑꯩꯅ ꯁꯨꯝ ꯃꯥ ꯍꯟꯕꯤꯕꯁꯤꯗꯅꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ꯫ ꯑꯝꯇ ꯐꯖꯅ ꯐꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯗꯨꯏ ꯑꯉꯥꯡꯗꯣ꯫ ꯂꯤꯌꯥ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯏꯈꯨꯝ ꯈꯨꯝꯗ꯭ꯔꯦ꯫ ꯄꯥꯛꯄꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯗꯣ ꯅꯪꯕꯨ ꯍꯜꯂꯗꯣꯏꯔꯣ? ꯅꯪ ꯍꯣꯔꯦꯟ ꯍꯜꯂꯒ ꯑꯟꯖꯂꯤꯗꯣ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧꯔꯣꯅ ꯑꯝꯇ ꯍꯥꯏꯌꯨꯀꯣ꯫ ꯕ꯭ꯂꯣꯛꯀ ꯊꯝꯖꯤꯜꯂꯗꯅ ꯃꯥ ꯆꯦꯟꯁꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ, ꯌꯨꯝꯗꯒ ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯣꯛꯈ꯭ꯔꯒꯦ, ꯅꯪꯁꯨ ꯍꯜꯂꯣꯀꯣ꯫ ꯄꯥꯛꯄ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯂꯤꯌꯥꯗꯣ ꯀꯣꯛ ꯉꯥꯎꯕꯗꯨꯅ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯑꯃ ꯇꯥꯔꯛꯇ꯭ꯔꯤ꯫ ꯃꯀꯣꯛꯇꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯔꯛꯏ꯫ ꯄꯥꯛꯄꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯍꯦꯛ ꯎꯔꯦ ꯂꯤꯌꯥꯒꯤ ꯃꯇꯧꯗꯣ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯂꯤꯌꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯂꯤꯌꯥ ꯄꯥꯛꯄꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯆꯤꯟꯅ ꯊꯣꯛꯅ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯂꯤꯌꯥꯗꯣ ꯇꯁꯦꯡꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯃꯁꯥꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯄꯥꯛꯄꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯃꯅꯥꯛꯇ ꯊꯨꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯍꯩ ꯂꯤꯌꯥ, ꯁꯤ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤ ꯈꯔꯁꯨ ꯃꯍꯩ ꯑꯣꯝꯁꯤꯟꯅꯔꯛꯂꯤ꯫ ꯂꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯆꯪꯂꯒ ꯍꯥꯏꯕꯗꯒꯤ ꯄꯥꯛꯄꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯂꯤꯌꯥꯕꯨ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯄꯥꯛꯄꯁꯨ ꯃꯥꯅ ꯊꯧꯗꯣꯛꯇꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯑꯣꯏꯕꯅꯤꯅ ꯂꯤꯌꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯉꯥꯏꯕꯗ ꯇꯥꯔꯦ꯫ ꯇꯞꯅ ꯇꯞꯅ ꯃꯊꯟꯇꯁꯨ ꯁꯣꯟꯖꯩ꯫ ꯑꯩꯕꯨ ꯀꯔꯤ ꯗꯁꯥꯅꯣ ꯉꯁꯤꯁꯤꯕꯨ ꯇꯧꯏꯁꯤꯕꯣ? ꯕꯤꯁꯅꯨ꯫ ꯑꯗꯨꯝꯅ ꯁꯣꯟꯗꯨ ꯂꯩꯔꯤꯉꯩ ꯗꯣꯛꯇꯔ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯦꯁꯦꯟꯁꯤꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕꯤꯗꯣꯏꯔꯥ? ꯗꯣꯛꯇꯔꯁꯤꯒꯤ ꯋꯥꯁꯤꯗ ꯄꯥꯛꯄ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ, ꯑꯗꯨꯒ ꯂꯠꯂꯤ ꯈꯨꯝꯃꯤ꯫ ꯅꯠꯆꯗꯦ ꯗꯣꯛꯇꯔ, ꯏꯆꯟꯅꯨꯄꯤꯅꯤ꯫ ꯑꯣ, ꯄꯦꯁꯦꯟꯁꯤ ꯊꯥ 2ꯒꯤ ꯑꯉꯥꯡ ꯑꯃ ꯅꯥꯎꯄꯨꯔꯦ꯫ ꯃꯁꯥꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯅꯤ꯫ ꯊꯣꯏꯅ ꯄꯥꯈꯠꯄꯤꯔꯨꯔꯅꯨ꯫ ꯄꯥꯛꯄꯗꯤ ꯄꯉꯛꯇ ꯉꯛꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯦꯞꯂꯤꯉꯩ ꯂꯤꯌꯥꯁꯨ ꯐꯤꯕꯝ ꯑꯃ ꯏꯀꯥꯏ ꯀꯥꯏꯅ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯥꯛꯄ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯂꯤꯌꯥꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯥꯛꯄꯅ ꯄꯥꯛꯄꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯄꯥꯛꯄꯁꯨ ꯂꯥꯞꯇꯛꯅ ꯑꯃꯨꯛ ꯏꯟꯅꯔꯛꯏ꯫ ꯂꯤꯌꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯄꯥꯛꯄꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯐꯥꯈ꯭ꯔꯦ꯫ ꯂꯝꯕꯤꯅꯤ ꯅꯪꯕꯨ, ꯒꯥꯔꯤ ꯃꯌꯥꯝ ꯆꯦꯜꯂꯤꯁꯤ ꯎꯗ꯭ꯔꯣ? ꯂꯤꯌꯥ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯗꯨꯅ ꯄꯥꯛꯄꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯩ ꯍꯦꯜꯂꯒꯦ ꯗꯗꯥ, ꯏꯁꯥꯁꯤ ꯌꯥꯝ ꯆꯣꯛꯊꯔꯦ꯫ ꯂꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯊꯟꯇ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯁꯦꯐ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯄꯥꯛꯄꯅꯁꯨ ꯈꯪꯏ꯫ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤ ꯗꯗꯥ, ꯑꯗꯨꯝ ꯍꯟꯕꯤꯔꯣ꯫ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯔꯣ? ꯑꯗꯨꯏ ꯅꯠꯇꯦ ꯗꯗꯥꯁꯨ ꯑꯃꯨꯛ ꯑꯩꯅ ꯁꯦꯟꯅꯕꯤꯔꯦ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯕ꯫ ꯄꯥꯛꯄꯁꯨ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯒ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯅꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯀꯦꯔꯥ? ꯑꯩꯁꯦ ꯕꯦꯂꯦꯟꯁ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯦ, ꯀꯣꯜ ꯑꯝꯇ ꯇꯧꯒꯦ꯫ ꯂꯤꯌꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯣꯛ ꯍꯥꯡꯂꯒ ꯄꯥꯛꯄꯗ ꯄꯤꯁꯤꯜꯂꯤ꯫ ꯄꯥꯛꯄ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯈꯔ ꯆꯠꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯟꯖꯂꯤꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯣꯜꯗꯨꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯂꯤꯌꯥ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯑꯩꯅꯤ꯫ ꯑꯟꯖꯂꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯔꯛꯄꯗꯨꯗ ꯏꯉꯛꯉꯛꯅ ꯐꯣꯟꯗꯨꯗꯒꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯂꯤꯌꯥꯗꯤ ꯐꯣꯟ ꯄꯣꯛꯀꯥꯏ ꯆꯠꯈ꯭ꯔꯒꯦ, ꯅꯪ ꯀꯅꯥꯅꯣ? ꯍꯩ ꯁꯦꯔꯩ ꯆꯠꯄꯤ,
ꯅꯋꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯅꯪ ꯍꯥ ꯈꯪꯗ꯭ꯔꯕꯕ ꯑꯟꯖꯂꯤꯁꯨ ꯈꯣꯟꯖꯦꯜ ꯐꯖꯅ ꯐꯥꯕ ꯉꯝꯂꯗꯨꯅ ꯈꯪꯍꯥꯏ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯦ ꯗꯗꯥꯗꯤ ꯀꯩꯗꯧꯔꯤꯕ ꯃꯤꯒꯤ ꯐꯣꯟꯗꯨꯗ ꯂꯤꯌꯥꯗꯤ ꯐꯣꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯦ ꯃꯁꯤꯗꯤ ꯉꯥꯡꯈ꯭ꯔꯦ ꯂꯥꯏꯃ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯇꯥꯎ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯩꯕꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯅꯪ ꯂꯤꯌꯥꯒꯤ ꯅꯥꯛꯇꯝꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯀꯩ ꯋꯥꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯐꯣꯟ ꯑꯝꯇ ꯄꯥꯏꯍꯜꯂꯣꯕ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯤ ꯗꯗꯥꯒꯤ ꯋꯥꯇꯥꯁꯤ ꯉꯁꯤ ꯄꯣꯞ ꯂꯥꯎ ꯊꯥꯖꯤꯜꯂꯛꯇꯅꯅꯦ ꯁꯤꯅꯅꯤ ꯍꯦꯟꯅ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯗꯅ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯅꯕ ꯇꯧꯔꯣ ꯊꯝꯃꯦꯀꯣ ꯍꯣꯏ ꯍꯣꯏ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯄꯥꯛꯄ ꯀꯩꯁꯨ ꯇꯧꯗꯕꯗꯨꯝ ꯁꯥꯔꯒ ꯂꯤꯌꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯂꯤꯌꯥꯗꯤ ꯋꯥꯈꯜ ꯐꯨꯃꯪꯗꯅ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯤ ꯄꯥꯛꯄ ꯐꯣꯟꯗꯨ ꯂꯤꯌꯥꯒꯤ ꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯒ ꯁꯤ ꯊꯦꯡꯛꯌꯨ ꯈꯣꯟꯖꯦꯜꯁꯤꯗ ꯂꯤꯌꯥ ꯑꯃꯨꯛ ꯈꯪꯉꯤ ꯑꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯉꯝꯗꯅ ꯎꯔꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯎꯁꯤ ꯂꯤꯌꯥꯁꯨ ꯑꯃꯨꯛ ꯌꯥꯔꯨꯗ꯭ꯔꯕꯗꯤ ꯀꯩꯅꯣꯝꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤ ꯇꯣꯡꯈ꯭ꯔꯦ ꯄꯥꯛꯄꯁꯨ ꯂꯤꯌꯥꯕꯨ ꯃꯥꯒꯤ ꯔꯦꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯇꯥꯟ ꯆꯥꯅꯅ ꯑꯟꯖꯂꯤꯁꯨ ꯌꯧꯔꯛꯂꯝꯃꯤ ꯒꯦꯠꯇꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯥꯛꯄꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯂꯤꯌꯥꯁꯨ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ ꯂꯤꯌꯥ ꯑꯟꯖꯂꯤꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦ ꯆꯦꯟꯁꯤꯟꯗꯨꯅ ꯑꯟꯖꯂꯤꯗꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯊꯣꯔꯛꯂꯤ ꯃꯇꯧꯁꯤꯗ ꯑꯟꯖꯂꯤꯗꯤ ꯋꯥꯈꯜꯗꯨ ꯁꯤꯔꯥꯟꯅꯕꯕꯗ ꯈꯟꯈ꯭ꯔꯦ ꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯤ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯟꯖꯂꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯂꯤꯌꯥꯒꯤ ꯋꯥꯍꯩꯁꯤꯗ ꯑꯟꯖꯂꯤꯗꯨ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯂꯤꯌꯥꯕꯨ ꯊꯅꯝꯗꯨꯅ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯔꯨꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯈꯪꯍꯧꯗꯦ ꯈꯨꯄꯥꯛꯅ ꯄꯥꯛꯄꯒꯤ ꯃꯃꯥꯏꯗꯨꯗ ꯍꯥꯏꯖꯤꯟꯅꯅ ꯊꯥꯖꯤꯟꯈꯤꯕ ꯑꯌꯨꯃ ꯀꯩꯅꯣ ꯕꯦ ꯑꯟꯖꯂꯤ ꯁꯥꯎꯅ ꯄꯥꯛꯄꯗ ꯌꯦꯡꯂꯒ ꯑꯗꯨꯛ ꯅꯝꯊꯥꯛ ꯍꯩꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯥꯖꯔꯒ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯠꯄ ꯅꯪꯉꯝ ꯍꯩꯕ ꯅꯪ ꯑꯩꯒ ꯇꯤꯟꯅꯩ ꯂꯣꯏꯅꯩ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯕꯨ ꯑꯩꯅ ꯄꯦꯜꯂꯝꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯥ ꯑꯟꯖꯂꯤꯅ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯁꯤꯗ ꯄꯥꯛꯄꯗꯤ ꯀꯣꯛ ꯆꯥꯛꯀꯗꯧꯔꯤ ꯃꯈꯨꯠꯇꯨꯅ ꯃꯁꯝꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥ ꯋꯥꯁꯦ ꯌꯥꯝꯅ ꯇꯥꯗꯈꯩ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣꯕ ꯀꯥꯏꯗꯒꯤ ꯍꯥꯏꯔꯛꯏ ꯋꯥ ꯃꯌꯥꯝꯗꯨꯕꯨ ꯉꯁꯤꯅꯦ ꯅꯪ ꯉꯥꯏꯁꯤꯅꯤꯀꯣ ꯀꯔꯤ ꯅꯪꯅ ꯅꯃꯤꯠ ꯌꯥꯝꯈꯩ ꯌꯥꯝꯂꯒ ꯑꯩꯁꯨ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ ꯎꯔꯝꯂꯣꯏ ꯈꯟꯕ꯭ꯔꯕ ꯍꯥ ꯑꯕꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇꯗꯤ ꯇꯥꯈꯣꯗ ꯅꯪꯕꯣ ꯑꯅꯤꯗꯨꯅ ꯁꯨꯝ ꯉꯪꯅꯔꯒ ꯂꯩꯕꯗꯨꯗ ꯂꯤꯌꯥꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤ ꯀꯩꯅꯣ ꯗꯗꯥꯁꯤꯗ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯣ ꯗꯗꯥꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯅꯪ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯟꯖꯂꯤ ꯑꯃꯨꯛ ꯇꯞꯊꯔꯛꯂꯦ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯤꯌꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯛꯄꯅ ꯈꯥꯝꯂꯛꯏ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯟꯖꯂꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯄꯥꯛꯄ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯃꯗ ꯆꯤꯊꯗꯅ ꯑꯟꯖꯂꯤꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯟꯖꯂꯤꯗꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯧ ꯈ꯭ꯌꯧ ꯆꯨꯡꯉꯤ ꯃꯇꯤꯟꯗꯨ ꯈꯨꯠ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯄꯥꯛꯄꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ ꯗꯗꯥꯅ ꯍꯥꯏꯔꯤꯁꯦ ꯄꯥꯛꯄ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤꯁꯦ ꯑꯟꯖꯂꯤꯁꯨ ꯈꯟꯊꯔꯨꯕꯗ ꯋꯥꯗꯣ ꯇꯔꯥꯏꯅ ꯂꯧꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩ ꯂꯤꯌꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯗꯗꯥꯁꯨ ꯆꯪꯉꯨꯈꯤꯁꯦ ꯑꯩ ꯆꯪꯉꯔꯣꯏꯒꯦꯗ ꯅꯪꯅ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯔꯣ ꯑꯩ ꯑꯃꯨꯛ ꯌꯥꯎꯔꯗꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯍꯣꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯗꯗꯥ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯎꯅꯨꯀꯣ ꯑꯩ ꯈꯪꯗꯕꯒꯤꯅꯦꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅꯦ ꯈꯨꯄꯥꯛꯇꯨꯕꯨ ꯀꯟꯅ ꯊꯥꯏꯅꯦ ꯌꯥꯔꯦ ꯆꯪꯉꯨꯁꯨ ꯑꯩꯁꯨ ꯊꯕꯛ ꯂꯩꯍꯧꯔꯤ ꯍꯣꯏ ꯐꯖꯅ ꯆꯠꯂꯣꯀꯣ ꯄꯥꯛꯄꯁꯨ ꯆꯠꯈ꯭ꯔꯦ ꯑꯟꯖꯂꯤ ꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯤꯌꯥꯗꯨ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯟꯖꯂꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯂꯤꯌꯥꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ ꯂꯤꯌꯥ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯒꯗꯕꯅꯤ ꯗꯗꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯑꯩ ꯋꯤꯟꯁꯟꯗꯁꯨ ꯀꯣꯜ ꯇꯧꯒꯦ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯐꯖꯅ ꯀꯞꯀꯅꯨꯁꯤ ꯂꯤꯌꯥ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯑꯗꯨꯝ ꯀꯞꯄꯤ ꯑꯩ ꯈꯪꯐꯝ ꯈꯪꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ
ꯋꯤꯟꯁꯟ ꯀꯧꯊꯣꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯆꯦꯟꯈ꯭ꯔꯣ ꯋꯤꯟꯁꯟꯅꯁꯨ ꯅꯪ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯤ ꯂꯤꯌꯥ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯅꯠꯇꯦ ꯑꯟꯖꯂꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯑꯩ ꯄꯥꯝꯗꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯁꯤꯗ ꯋꯤꯟꯁꯟꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ ꯃꯉꯣꯟꯗ ꯍꯥꯏꯒꯨꯝꯁꯤ ꯑꯟꯖꯂꯤ ꯋꯥꯈꯜꯗ ꯆꯃꯝꯅꯗꯨꯅ ꯂꯤꯌꯥꯗ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯥꯗꯣ ꯋꯤꯟꯁꯟ ꯅꯠꯇꯕ꯭ꯔꯣ ꯂꯤꯌꯥ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤꯗꯤ ꯋꯥꯂꯥ ꯉꯥꯡꯗꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯁꯥꯌꯣꯟꯕ ꯃꯥꯒ ꯅꯛꯅꯕ ꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯄꯤꯊꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯄꯥꯏꯈꯠꯂꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯃꯤꯠꯇꯨꯅ ꯃꯥꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯇꯥꯈꯤꯕ ꯁꯛꯇꯝꯗꯨ ꯃꯥ ꯐꯖꯅ ꯎꯍꯧꯕꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯇꯛꯅꯅ ꯃꯆꯤꯟꯅ ꯁꯣꯜꯂꯛꯏ ꯁꯅꯥ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯃꯌꯥꯝꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛꯇꯨ ꯂꯤꯊꯣꯔꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯊꯣꯡꯗꯨ ꯅꯝꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯒꯥꯔꯤꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ